ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯇꯔꯨꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯈꯜꯂꯤ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯉꯟꯅꯕꯨ ꯏꯔꯨꯖꯈ꯭ꯔꯦꯗ꯫ ꯉꯟꯇꯥꯅ ꯆꯥꯛꯈꯨꯝ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯍꯥꯛꯅ ꯌꯥꯍꯧꯁꯤ ꯊꯦꯡꯅ ꯍꯧꯒꯠꯇꯣꯏꯕ꯫ ꯊꯦꯡꯅ ꯍꯧꯒꯠꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯗꯤ ꯇꯧꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯕꯨ ꯁꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯫ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯣꯏꯒꯦ ꯉꯥꯡꯂꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯦꯛꯇ ꯍꯧꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯀꯥꯗ ꯃꯒꯦ ꯈꯔ ꯁꯦꯝꯂꯦ꯫ ꯑꯅꯥꯟꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯀꯩꯅꯣꯗ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯉꯟꯇꯥꯅ ꯏꯔꯨꯖꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯇꯧꯔꯝꯃꯅꯤ, ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯦꯕ꯫ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤ ꯀꯥꯏꯅ ꯈꯖꯤꯛ ꯈꯜꯂꯨꯕꯅꯤ꯫ ꯃꯥꯅ ꯊꯣꯛꯂꯕ ꯃꯗꯨꯝ ꯍꯦꯛꯇ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯩꯅꯦ ꯅꯣꯡ ꯉꯥꯟꯕꯒ ꯈꯣꯏꯗꯧꯁꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯄ꯫ ꯃꯍꯥꯛ ꯑꯁꯤ ꯃꯧ ꯑꯃꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯅ ꯆꯠꯐꯝ ꯊꯣꯛꯄ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯉꯤ, ꯀꯔꯤꯒꯤ ꯑꯃꯨꯛ ꯇꯨꯝꯕ? ꯂꯥꯟ ꯇꯧꯒꯦꯕ? ꯑꯩꯅꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯈꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪ ꯌꯦꯡꯂꯨꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯦꯊꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯅꯦ ꯑꯁꯨꯛ ꯉꯟꯅ ꯃꯀꯦ ꯁꯦꯝꯂꯤꯕꯁꯤꯕꯣ? ꯀꯗꯥꯏꯗ ꯆꯠꯇꯧ ꯂꯩꯒꯦ? ꯇꯔꯨꯕꯤꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕ꯫ ꯀꯔꯤ ꯊꯕꯛ? ꯑꯌꯨꯛ ꯑꯁꯨꯛ ꯉꯟꯕꯁꯤꯗ ꯀꯔꯤ ꯊꯕꯛꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤ ꯀꯩꯅꯣ? ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯌꯨꯛꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯗ꯫ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ, ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯝꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯀꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯁꯠ ꯊꯥꯡꯈꯤ꯫ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯁꯅꯥꯇꯣꯝꯕꯤꯅ, ꯍꯦ, ꯅꯪ ꯁꯤ ꯃꯧꯅꯤ꯫ ꯅꯪ ꯉꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯀꯔꯤ ꯇꯧꯔꯦ? ꯉꯥꯏꯈꯣ, ꯆꯠꯈꯤꯕ ꯌꯥꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯃꯥꯁꯨ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯪꯒꯣꯜꯗꯅꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯄꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥꯔꯣ? ꯌꯦꯡꯁꯤꯟꯕ ꯌꯦꯡꯁꯤꯟꯗꯕ, ꯉꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯇꯧꯔꯕꯒꯦ? ꯑꯁ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ꯫ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯁꯨꯝ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯀꯗꯧꯔꯦ꯫ ꯕꯦꯝꯃ, ꯅꯪ ꯁꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦ, ꯅꯪꯅ ꯂꯩꯁꯥꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯠꯅꯤꯡꯂꯒ ꯆꯠꯄ, ꯇꯨꯝꯅꯤꯡꯂꯒ ꯇꯨꯝꯕ, ꯊꯕꯛ ꯇꯧꯅꯤꯡꯂꯦ ꯇꯧꯕ, ꯇꯧꯅꯤꯡꯗ꯭ꯔꯦ ꯇꯧꯗꯕ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯔꯔꯣꯏꯅꯦ꯫ ꯅꯪꯅꯦ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯅꯦ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒ ꯈꯠꯅꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ? ꯍꯦ, ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯧ ꯑꯃꯒꯤ ꯂꯣꯟꯆꯠꯄꯨ ꯅꯪꯅ ꯀꯔꯤ ꯆꯠꯂꯤꯒꯦ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅ ꯍꯧꯒꯠꯄ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ, ꯅꯪ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ꯫ ꯏꯆꯥꯅꯤ, ꯏꯃꯧꯅꯤ, ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯑꯩꯁꯨꯅꯦ ꯈꯔ ꯎꯁꯤꯟꯅꯗ, ꯈꯔ ꯌꯦꯡꯁꯤꯟꯅꯗ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯟꯒꯅꯨꯀꯣ꯫ ꯑꯁ, ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯕ꯫ ꯍꯦ, ꯏꯃꯨꯡꯗ ꯆꯪꯉꯨ, ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯁꯤꯜꯂꯝꯃꯨ, ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠꯂꯨ꯫ ꯀꯩ ꯍꯥꯏꯕ ꯏꯃꯥ? ꯊꯕꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯅꯕ ꯑꯩꯁꯦ ꯑꯃꯨꯛ ꯏꯃꯨꯡꯗꯒ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯤ ꯇꯥꯔꯦ? ꯍꯣꯡꯗꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯆꯠꯀे ꯍꯥꯏꯔꯕꯁꯨ ꯅꯁꯥꯒꯤ ꯅꯊꯧ ꯂꯣꯏꯔꯒ ꯆꯠꯂꯨ꯫ ꯍꯦꯔꯥ ꯏꯃꯥ, ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ꯫ ꯑꯍꯜꯗꯤ ꯃꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯈꯜ ꯌꯥꯎꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯋꯥꯈꯜ ꯌꯥꯎꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯑꯩꯗꯤꯅꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯔꯕꯗꯣ꯫ ꯃꯗꯨꯅ ꯏꯃꯥꯅ ꯅꯊꯧ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯤꯕꯒꯤ꯫ ꯀꯔꯤ? ꯑꯩꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ?
ꯌꯦꯡꯁꯤꯜꯂꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯂꯥꯛꯂꯤꯕ ꯅꯃꯧ ꯅꯨꯄꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯅꯃꯧꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯏꯃꯥꯒꯤ ꯀꯣꯛ ꯑꯗꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯊꯛ ꯈꯥ ꯅꯥꯏꯔꯛꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯗꯤ ꯍꯥꯏꯔꯨꯅꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯇꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏ ꯈꯨꯗꯨꯝ ꯆꯥꯛꯀꯤ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩ ꯄꯥꯝꯗꯦꯕ ꯃꯁꯤꯃꯛ ꯑꯩ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯤꯗ ꯈꯪꯉꯨ ꯍꯥꯏꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯕꯁꯤ ꯐꯥꯎ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯗꯅ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯂꯕꯅꯣ ꯈꯪꯗꯦ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯝꯕ ꯃꯆꯥꯅꯨꯄꯥ ꯍꯦꯝꯕꯁꯨ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯑꯗꯨꯝꯅ ꯂꯥꯎꯅꯕꯗꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯇꯥꯕꯅꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯦ ꯅꯪꯁꯨ ꯅꯆꯤꯜꯗꯣ ꯑꯗꯨꯝ ꯈꯨꯝꯂꯒ ꯂꯩ ꯊꯕꯛ ꯆꯠꯊꯣꯛꯇꯧꯕ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯍꯦꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯇꯔꯨꯕꯤꯅ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣ ꯅꯣꯏ ꯅꯃꯥꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯒ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ ꯍꯥꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯌꯨꯝ ꯑꯁꯤꯗꯒ ꯑꯃꯠꯇ ꯍꯦꯛ ꯂꯩꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯇꯝꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯁꯛꯍꯦꯟꯕꯤ ꯆꯪꯂꯛꯏ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯤ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ ꯅꯪ ꯉꯥꯏꯕꯗꯅꯦ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯀꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯆꯠꯁꯤ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯕꯦꯝꯃ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯏ ꯆꯥꯟꯅꯗꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯣ ꯅꯣꯏꯒꯤ ꯃꯥꯏ ꯆꯥꯟꯅꯗꯕꯗꯣ ꯀꯣꯟꯅ ꯆꯥꯟꯅꯔꯨꯅꯨ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯂꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯠꯁꯤ ꯍꯣꯏ ꯑꯩ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝ ꯍꯦꯛ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ ꯇꯔꯨꯕꯤꯒ ꯁꯛꯍꯦꯟꯕꯤꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯨꯡ ꯄꯥꯛ ꯅꯥꯏꯗꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯍꯦ ꯅꯪꯅ ꯃꯁꯤꯗ ꯍꯦꯝꯕꯅ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯦ ꯑꯩꯅ ꯆꯠꯍꯟꯕ꯭ꯔꯣ ꯁꯤꯕꯣ ꯅꯠꯇꯦ ꯃꯥꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯁꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯃꯥꯏꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦꯝꯕꯁꯦ ꯍꯩ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯇꯥ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ ꯆꯪꯗꯦ ꯑꯩ ꯀꯗꯥꯏ ꯆꯪꯒꯦ ꯆꯪꯂꯣꯏ ꯌꯥꯝꯅ ꯆꯪꯂꯣꯏꯕ ꯅꯪꯅꯦ ꯅꯪ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯝꯅ ꯌꯦꯡꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯄꯤꯔꯣ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯃꯧ ꯑꯃꯒꯤ ꯁꯥꯖꯠꯄꯨ ꯀꯔꯤ ꯆꯠꯂꯤꯕꯒꯦ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ ꯍꯥꯏꯕ ꯈꯪꯗꯦ ꯈꯖꯤꯛ ꯍꯦꯛ ꯉꯥꯡꯂꯨꯔꯒꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯇꯅ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯂꯗꯧꯔꯤꯕ ꯏꯃꯥꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯅꯤꯡꯃꯟꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯔꯥꯏ ꯂꯩꯖꯁꯅꯤ ꯏꯃꯥꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝ ꯍꯦꯛ ꯉꯥꯡꯂꯗꯦ ꯍꯦ ꯅꯪꯒꯤ ꯅꯨꯄꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯋꯥꯈꯛ ꯉꯥꯡꯒꯅꯨꯅꯦꯍꯦ ꯅꯪ ꯑꯩꯅꯦ ꯁꯥꯎꯖꯔꯛꯀꯅꯤꯀꯣ ꯏꯃꯥꯅ ꯃꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯃꯥ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯏꯃꯥꯅ ꯃꯥꯕꯨ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯤ ꯑꯥꯗ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯛꯄꯅꯤ ꯁꯤꯗꯁꯨ ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯁꯅꯤ ꯀꯩꯅꯣ ꯍꯦ ꯅꯪ ꯃꯇꯣꯏꯅꯔꯥ ꯅꯪ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯊꯝꯅꯤꯀꯣ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯈꯣꯏꯔꯨ ꯊꯪꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯌꯥꯡꯀꯣꯛꯇ ꯆꯦꯡ ꯈꯔ ꯍꯥꯞꯇꯨꯅ ꯀꯟꯅ ꯐꯧꯃꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯐꯠ ꯍꯦꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯀꯩꯗꯧꯔꯤꯕ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯦꯡ ꯈꯜꯂꯤꯕ ꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯩꯅꯣ ꯎꯗ꯭ꯔꯣꯏꯅ ꯇꯧꯔꯤꯁꯦ ꯆꯦꯡ ꯈꯞꯂꯤꯅꯤ ꯍꯧꯖꯤꯛꯕꯨ ꯀꯅꯥꯅ ꯆꯦꯡ ꯈꯞꯅꯕ ꯃꯇꯝꯅꯣ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯈꯞꯂꯤꯕ ꯀꯩꯗꯧꯔꯒꯦ ꯈꯞꯂꯗꯤ ꯈꯞꯂꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯕ ꯆꯦꯡꯐꯨꯗ ꯆꯦꯡ ꯆꯔꯥ ꯐꯥꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯈꯞꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯍꯩ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯃꯥ ꯅꯄꯥꯅ ꯌꯨꯝꯕꯥꯜꯂꯣꯟꯒ ꯃꯆꯦꯠ ꯑꯃꯗꯤ ꯍꯦꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣꯗ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯏꯃꯥ ꯏꯄꯥ ꯀꯩꯗꯤ ꯄꯜꯂꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯦ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅꯤꯅꯦ ꯌꯥꯆꯪꯕꯗ ꯀꯅꯥꯅ ꯆꯦꯡ ꯈꯞꯅꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯕꯁꯤꯗ ꯅꯪ ꯀꯩꯗꯧꯔꯒ ꯂꯩ ꯍꯣ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯅꯦ
ꯍꯣꯏ ꯏꯃꯥ ꯅꯃꯧ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯒꯗꯕꯒꯤ ꯃꯍꯨꯠꯇ ꯆꯦꯡ ꯆꯔꯥꯁꯤꯃꯇꯪ ꯊꯣꯛ ꯈꯞꯇꯣꯛꯄꯤꯔꯝꯂꯕꯗꯤ ꯀꯌꯥꯝ ꯐꯅꯤ ꯀꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯦꯡ ꯈꯞꯇꯣꯏꯕ ꯅꯪ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯀꯩꯅꯣꯗ ꯃꯧꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯁ ꯁꯤ ꯌꯧꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗ ꯇꯧꯔꯤꯁꯤ ꯑꯩ ꯑꯣ ꯄꯨꯛꯆꯦꯜ ꯐꯕꯤ ꯏꯕꯦꯝꯃ ꯑꯐꯕ ꯊꯕꯛꯁꯨ ꯈꯔ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯦ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯤ ꯏꯃꯥ ꯅꯪ ꯆꯒꯠ ꯌꯥꯝꯅ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯥꯡꯀꯣꯛꯁꯤꯅ ꯊꯣꯛꯅ ꯊꯣꯝꯃꯛꯀꯅꯤ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯅꯦ ꯇꯥꯅ ꯁꯣꯔ ꯍꯣꯜꯂꯒ ꯑꯌꯨꯛꯇ ꯂꯩꯍꯧꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯨꯝꯅꯒꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯦꯕ ꯍꯦꯝꯕꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯆꯪꯕꯁꯤꯗ ꯑꯁ ꯅꯈꯣꯏꯅꯤꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯍꯦꯟꯃꯜꯂꯤꯀꯣ ꯏꯃꯥ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕꯁꯦ ꯍꯥ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯇꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯥꯡꯗ ꯌꯥꯗꯗꯅ ꯉꯥꯡꯂꯤꯕ ꯃꯥ ꯆꯦꯡ ꯈꯞꯂꯤꯁꯤꯗ ꯀꯔꯤ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯠ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯗꯥꯏꯗꯅꯣꯁꯨ ꯈꯪꯗꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯂꯩꯈꯩ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯐꯕꯤ ꯁꯥꯔꯤꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯔꯦ ꯏꯃꯥ ꯉꯥꯡꯂꯨꯔꯅꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯔꯥꯏ ꯇꯧꯖꯔꯁꯅꯨ ꯃꯥꯁꯨ ꯃꯤꯅꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯂꯕꯅꯤꯅ ꯃꯥꯁꯨ ꯃꯤꯅꯤꯅ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯂꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯏꯅ ꯀꯟꯈꯠꯂꯤꯕ ꯐꯠꯇꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯨꯗꯅ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯗꯦꯅꯦ ꯍꯦꯔꯥ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯀꯩꯗꯤ ꯌꯥꯝ ꯏꯟꯁꯤꯟꯅꯒꯨꯝꯁꯤ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯨ ꯂꯩꯀꯣ ꯇꯥꯔꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯍꯦꯟꯃꯜꯂꯤ ꯅꯪ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯌꯥꯔꯦ ꯍꯥꯏꯕ ꯏꯃꯥ ꯉꯥꯡꯂꯨꯔꯅꯨ ꯌꯥꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯁꯅꯤ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ ꯅꯈꯣꯏꯅꯤ ꯑꯃꯠꯇ ꯌꯦꯠꯁꯤꯟꯅꯒꯅꯨ ꯑꯣ ꯃꯁꯤꯔꯣ ꯑꯩꯅ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯁꯨꯝ ꯋꯥ ꯉꯥꯡꯅꯤꯡꯂꯤꯕꯁꯦ ꯐꯔꯦ ꯅꯃꯥ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯃꯃꯧꯕꯨ ꯑꯣꯠꯄ ꯃꯅꯦꯝꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯅꯤꯀꯣ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯐꯩ ꯉꯁꯤꯗꯒꯤ ꯑꯩ ꯋꯥꯕ ꯆꯦꯠ ꯑꯃꯇ ꯅꯈꯣꯏꯗ ꯉꯥꯡꯈ꯭ꯔꯔꯣꯏ ꯑꯩ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯁꯠꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯇꯁꯦꯡꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯂꯤꯕꯁꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯍꯥꯏꯕ ꯉꯥꯡꯕ ꯅꯠꯇꯦ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯣꯏꯕꯗꯨ ꯇꯥꯛꯇꯨꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯅꯕ ꯍꯥꯏꯕꯅꯤ ꯇꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯨ ꯌꯦꯡꯉꯨ ꯑꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯅꯣꯏ ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯗꯣꯏꯁꯦ ꯅꯣꯏ ꯅꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯑꯩꯕꯨ ꯁꯨꯛꯎ ꯎꯕ ꯌꯥꯗꯦ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩꯕ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯅꯣ ꯑꯩꯁꯨꯅꯦ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯗ ꯑꯩꯅ ꯆꯤꯟ ꯈꯖꯤꯛ ꯈꯨꯝꯂꯨꯔꯒꯅ ꯆꯤꯟꯒꯟꯕꯤꯅꯤ ꯃꯧ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯕ ꯌꯥꯔꯤꯁꯤ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯦꯗꯅ ꯏꯃꯥꯅ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯔꯔꯣꯏ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯃꯇꯝ ꯆꯥꯅ ꯈꯔ ꯇꯧꯕ ꯇꯝ ꯑꯩꯕꯨ ꯇꯧꯗꯕ꯭ꯔꯅꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯦꯝꯅ ꯂꯩꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯋꯦꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯣ ꯏꯃꯥꯅ ꯉꯥꯡꯂꯕꯁꯨꯅꯦ ꯅꯪ ꯀꯩꯁꯨ ꯆꯤꯟ ꯈꯨꯝꯃꯨꯔꯣꯏ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯖꯁꯅꯤ ꯉꯥꯡꯕ ꯋꯥꯗꯅ ꯃꯔꯥꯏꯅ ꯇꯨꯃꯤꯟ ꯂꯩꯖꯈꯤꯁꯅꯤ ꯅꯪꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯧ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯣꯏ ꯅꯃꯥꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅ ꯅꯨꯄꯤ ꯏꯃꯥꯒꯤꯅ ꯌꯦꯛꯅꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯦꯅꯦ ꯌꯥꯔꯦ ꯈꯤꯠ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯆꯥꯛꯁꯦ ꯐꯠ ꯑꯃꯨꯛꯇ ꯂꯣꯏꯊꯣꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗꯦ ꯍꯥꯏꯗꯅ ꯅꯣꯏ ꯅꯃꯥꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯑꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯍꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯕ ꯁꯛꯄ ꯇꯧꯕ ꯑꯁꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯁꯥꯎꯅꯤꯡꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯈꯥꯡꯂꯤꯕꯅꯤ ꯑꯩ ꯉꯥꯡꯂꯣꯏꯕ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯒꯤ ꯍꯛ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤꯡꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯅ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯋꯥ ꯉꯥꯡꯂꯨꯕꯗ ꯐꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯥꯗꯣꯏꯕ ꯌꯦꯡꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯑꯩ ꯃꯨꯟꯅ ꯌꯦꯡꯒꯦꯕ ꯃꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯩ ꯀꯥꯟꯅꯗꯦꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯅꯦ ꯑꯩ ꯈꯣꯏꯗꯧ ꯑꯁꯦ ꯑꯁꯨꯝ ꯁꯥꯎꯅꯤꯡꯅꯕꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯦ ꯎꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯂꯩꯀꯥꯏꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯖꯔꯨꯒꯦ ꯑꯩ
ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯐꯝꯂꯩ ꯔꯥꯙꯦ ꯇꯔꯦꯡ ꯆꯥꯛꯂꯝꯃꯤ꯫ ꯔꯥꯙꯦꯅ ꯍꯪꯂꯤ, ꯅꯃꯧ ꯅꯨꯄꯤꯕꯨ ꯈꯔ ꯈꯣꯡꯒꯨꯜ ꯇꯥꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕꯅꯣꯗ ꯏꯆꯦ, ꯉꯥꯡꯅꯕ ꯉꯝꯗꯦ꯫ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯉꯣꯟꯗ ꯉꯥꯡꯂꯨꯕ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯅ ꯐꯠꯇꯅ ꯎꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯃꯈꯣꯏ ꯑꯅꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯄ ꯂꯩꯔꯤ, ꯉꯥꯡꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯉꯥꯡꯗꯕꯅꯤ꯫ ꯑꯦ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ? ꯃꯅꯦ ꯃꯀꯨ ꯍꯥꯏꯕꯁꯤꯕꯨ ꯁꯨꯞꯅꯇꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨꯝꯒꯤꯗꯃꯛ ꯂꯩꯕ꯭ꯔꯅꯦ? ꯃꯆꯥ ꯃꯃꯧꯅ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯝꯗꯣꯛꯅꯕ ꯇꯥꯛꯄꯤꯒꯗꯕ ꯋꯥ ꯍꯥꯏꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯃꯗꯨ ꯌꯥꯗꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯈꯖꯤꯛ ꯁꯣꯏ ꯀꯥꯏꯅ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯨꯕ ꯌꯥꯗꯦ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯌꯧ 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 ꯃꯆꯤꯜ ꯈꯨꯝꯃꯛꯇꯣꯏꯕ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯨꯛ ꯉꯥꯡꯉꯛꯇꯣꯏꯕ꯫ ꯑꯦ ꯏꯕꯨꯡꯉꯣ ꯍꯦꯝꯕꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕ ꯑꯣꯏꯔꯦ꯫ ꯇꯧꯔꯦ ꯇꯧꯔꯦ, ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯧ ꯑꯁꯤꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯁꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯁꯥꯕꯅꯦꯕ ꯃꯥ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯧꯅꯅꯤ꯫ ꯂꯩꯔꯤꯕ ꯃꯧ ꯑꯁꯤꯅ ꯐꯠꯇꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯗꯤꯅꯦ, ꯅꯪꯅꯦ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯀꯥꯏꯅ ꯂꯩꯕꯗꯨꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯋꯥ ꯉꯥꯡꯕ ꯇꯥꯏ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ? ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥ ꯏꯃꯧꯗ ꯉꯥꯡꯕ ꯁꯛꯄ ꯉꯝꯕꯒꯤ ꯍꯛꯀ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯐꯝꯃꯨ ꯐꯝꯃꯨ, ꯑꯗꯨꯝ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯔꯥꯙꯦꯒꯤ ꯃꯌꯨꯝꯗ ꯂꯩꯃꯍꯜꯁꯨ ꯂꯥꯛꯏ꯫ ꯂꯩꯃꯍꯜꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯎꯔꯗꯨꯅ, ꯁꯅꯥꯇꯣꯝꯕꯤ ꯅꯪꯁꯨ ꯂꯩꯔꯝꯂꯤ? ꯍꯣꯏ ꯏꯆꯦ, ꯐꯝꯂꯝꯃꯤꯅꯤ꯫ ꯅꯪ ꯂꯩꯔꯝꯕ ꯇꯥꯟ ꯆꯥꯔꯦꯗ, ꯅꯪꯒ ꯋꯥꯔꯤ ꯑꯃꯕꯨ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ, ꯃꯤꯒꯤ ꯃꯆꯥꯗꯤꯅꯦ ꯑꯩ ꯐꯠꯇꯦ ꯈꯛ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯦ ꯍꯦꯛꯇ ꯃꯌꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯆꯦ? ꯁꯨꯝꯗꯧꯕꯅꯤꯗ ꯁꯅꯥꯇꯣꯝꯕꯤ, ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯦ꯫ ꯃꯥꯅ ꯐꯠꯇꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯎꯅꯕ ꯌꯥꯗ꯭ꯔꯤ, ꯀꯩꯅꯣꯝꯃ ꯇꯧꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯙꯦꯅ, ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯩꯃꯍꯜ? ꯔꯥꯙꯦ, ꯑꯩꯅꯗꯤ ꯏꯃꯧꯅꯤ ꯍꯥꯏꯗꯨꯅ ꯐꯍꯟꯅꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯅꯕ ꯋꯥ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯈꯖꯤꯛ ꯉꯥꯡꯂꯨꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ, ꯏꯆꯦ ꯃꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯑꯩ ꯏꯆꯥ ꯏꯃꯧꯗ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯐꯠꯇꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯑꯩ꯫ ꯑꯩ ꯈꯪꯉꯦ, ꯅꯪꯁꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯒꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯦꯕ꯫ ꯑꯗꯨꯅꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒ ꯇꯣꯏꯅ ꯄꯨꯜꯂꯤ, ꯇꯣꯏꯅ ꯆꯠꯃꯤꯟꯅꯩ꯫ ꯅꯪ ꯃꯁꯤ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯍꯦꯛ ꯍꯦꯛ ꯍꯧꯕ ꯂꯥꯛꯇꯣꯏꯅꯤ, ꯑꯗꯨꯒ ꯍꯦꯛꯇ ꯆꯠꯈꯤꯅꯤ꯫ ꯍꯪꯗ ꯍꯪꯂꯨꯔꯁꯨ ꯊꯕꯛꯅꯤ ꯑꯁꯤꯇꯅꯤ ꯍꯥꯏꯗꯣꯏꯕ꯫ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃ ꯑꯩꯅ ꯈꯪꯗ꯭ꯔꯦ꯫ ꯍꯣꯏꯁꯨ ꯍꯥꯟꯅ ꯈꯪꯂꯝꯗꯤꯌꯦ, ꯃꯈꯣꯏꯅꯤ ꯄꯥꯟꯅꯔꯒ ꯄꯪꯆꯠꯇ ꯆꯠꯂꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯑꯣꯏꯔꯝꯂꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯁꯦꯡꯕ ꯋꯥꯔꯝꯅꯤ ꯁꯤꯕꯣ? ꯁꯦꯡꯂꯕꯅꯤ, ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯂꯕ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕు ꯁꯦꯝꯖꯤꯟꯅꯔꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯏꯃꯧ ꯅꯨꯄꯤꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯗ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯥꯎꯕ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯔꯛꯇꯕꯗꯨꯒꯤ ꯃꯔꯝꯗꯨ ꯑꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯆꯨꯝꯃꯤ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯤ꯫ ꯑꯣ, ꯃꯔꯝ ꯂꯩꯔꯦꯗꯅ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕꯁꯤꯗꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ꯫ ꯂꯩꯃꯍꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯤ, ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯕꯁꯤꯕꯣ? ꯏꯆꯦ, ꯈꯪꯗ꯭ꯔꯤ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯍꯩꯖꯧ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯗꯤ ꯈꯛ ꯆꯨꯝꯂꯣꯏꯀꯣ꯫ ꯋꯥꯔꯤ ꯇꯥꯔꯤꯕ ꯔꯥꯙꯦꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯌꯥꯗ ꯉꯝꯂꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯀꯣꯏꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯊꯧꯒꯥꯏ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯦꯝꯖꯤꯜꯂꯒ
imungbu tangkai tanam hotnagani haidana khanliba makhoi gi makok sing aduni aina ngaklibase as khangdreda khoi gi matamdania asumna amat hek tawjarakte leimahalna Sanatombiya nang wakhal khalu isia si yauradi tumina leisin makha yaroi daw kaya tagamliba mauno haibanida hai sunia aigi mauno pidu phajinnanaba nangina mauno piduga samnadanaba unadanaba hotnage nang sunia hotno masinatana upai amat hek leiru hoise ai tawge karigi semjinba haisia Sanatombini wa ngangleroi haina khanbagi ai tumina leibagi wani he Maunau magumana hekta ngamba yabra ai tawke waragi karigi lamhenba mabukningda asumna yamna sauna khanduna ai sale hairamnaga puk haugatuna mahak chatkre tarubiga sakhenbiga toina puntuna hekta satpagi maramdi asi oiramne sauningba kayadu puduna mayum tamna chatli masi mada phamlaga kari tawsiki haina mahak wakhal khalni mathangi numitni Sanatombi maphinana setuna mamai mamitta arang ara khar taisin mangol aduda phamduna magutta mingsel paiduna nokfet tawna yengni mawung amani machilda isai susakli haiphet ngangni tarubini hek mapalda thoklakpada mangolda phamduna manimna taramlibado hek ui maduda angakpa maphauna e kaino imana tawribadu bu karino Sanatombi tasinadi magi thokpa isai ngangduna dumnai Tarubina konjol lo khara kan khatlaga kaino haiba imana tawrise mamai akhoi basidaga kari kaino ga taisile haiba as yengba yam haina diye ima minu ni kaino mangola sidaga tadro aisia isega ngangladana imana tawribudubu namai doi kaidra masida Sanatombina mamai sat leithok tuna nokphet tawna na thau laibro kening laga kini ining ne nawa laude e kaino ni na sidia ngaubo ima bo o ngaurabado asyam yengning ko yam thuna namai dong ta thong su chalo yengning tamna loi is asuk phasana keri baibu yengning je kaina hoi bu yengbining de ba mina yengbinu ai bu yengbining ba mina ne marana yengje sani kari wakhal dono haiba iman hanu thangda asumna tawri base ikai ba haiba do masian amda khangjabro e nangdi ikai ba khangbra ne aingoda osilo haide yam thuna namai ta thu so Taroi mina so phazana wana kezeraga karigi mai taba e ngai khone imana liliba purit adubu aigi purit natranya mani aigi purit kaino taisibo aigi purit lilamli basibu kamai taino loire dana aidi loire haiba as kaino haiba sibo mathanta sauningna pring hek zongi masida Sanatombina nokpet tawna mani aina liliba sia nangi puritni kaino imana haiduba adu kanana lilo haige Migi phaza khraba upu manungda seksina thamsabu purit asibu hekta singthok litlaga leirame haiba karom kanda bu lawthu amino huran badi to aire ne yam tu lawthoro agi purit to mari loina satlam batare haiba kaisu satloi kaidawrage aina litge na litlabada masida mangai yaroi haibani hanubi nang hekta litpa yabu purit ladubo yam tu lawthoro prapat lawthoro hari basini aidi ngai khoni napamdagi mi malaklaga sima piyu Panek si maset ki khot ke kaina haiba matamdadi hekta pitho inya aduga aina ngasi nong matang purit masa si matang litpada nangna adu yawna wa nganglibaniba imawoi bema ai se namani aina litpa bu kaida wege tumina layu kaina iman haiduba ipamlongi mising aduga imaga kadai dagi mana bayagani mana badi su yayaro ipamlongi mising adu ngengani ipamlongi mina piwai ge haigera sanawai ge haigera aina dom pitokani aduga imadadi aina pot nam dek piroi Piroi haiba aina hujik liba sina kari homa duna nangna huralaba yamna thuna lawthoro mado nang litpa su yayaroi aidi lawthok loi ngasi numit chupa ma masigi purisia ai adom lituna leirani yaroi haibani yamna thuna lawthoro natrabadi ne apapa khak oiroi kaino nong phado aina maki semduna khara nana leibasida nangisia aingonda sakliba kaina haibaduro I hanubi nanga tawba thabakta aina kidobi saksadoiba Ho saktrabadi tumina maraiba kaidauge ima yamna aingonda khana mauriba si karigino khana badinia nangna hobaninia aidi khoidau sum sauning tori daidi masida Sanatombina nokphet tawna sauning barania aduni nahan makai nangna tawba matamda aina sauning khibado khangoi bem aisu yamna sauning na khanglai Sanatombi yumaduda matu sona leiba sumde haiduna asumni hekta mahakna tawkhalakpani Lairiba masa mamo anisibu mahakna wakhal tanaba hotnabani
ꯌꯥꯖꯪꯂꯛꯄ ꯃꯇꯝ ꯁꯅꯥꯇꯣꯝꯕꯤ ꯐꯤ ꯐꯖꯕ ꯑꯃ ꯏꯜꯂꯒ ꯃꯌꯨꯝꯗ ꯍꯧꯕ ꯂꯩ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯗꯨ ꯌꯩꯅ ꯐꯝꯗꯨꯅ ꯃꯈꯨꯠꯅ ꯂꯪꯕꯤ ꯁꯥꯟꯅꯔꯤ ꯍꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯃꯥꯅ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯁꯤꯕꯣ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯂꯩꯒꯁꯤ ꯂꯣꯏꯅ ꯍꯦꯛꯇꯠꯂꯒ ꯌꯦꯡꯎꯅꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯎꯗ꯭ꯔꯕꯣ ꯃꯤ ꯇꯥꯡꯂꯕ꯭ꯔꯣ ꯁꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯦꯝꯖꯤꯟꯕꯗ ꯅꯃꯤꯠꯇꯨꯁꯨ ꯌꯥꯎꯅ ꯁꯦꯝꯖꯤꯜꯂꯝꯃꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯉꯁꯤꯗꯤꯅꯦ ꯅꯃꯥꯏꯒꯤ ꯄꯨꯛꯅꯤꯡ ꯂꯩꯀꯣꯜꯁꯦ ꯕꯁꯟꯇ ꯂꯥꯛꯏ ꯃꯔꯥꯡ ꯇꯧꯋꯦ ꯈꯪꯗꯦ ꯃꯂꯪ ꯁꯍꯨꯝ ꯑꯁꯤꯗ ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯕꯅꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯁꯥꯟꯅꯕ ꯍꯧꯅꯒꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩꯅꯣ ꯍꯥꯏꯕ ꯈꯟꯗꯣꯏꯁꯦ ꯀꯅꯥꯅꯁꯨ ꯎꯔꯣꯏ ꯀꯩꯗꯧꯔꯒꯦ ꯎꯔꯒꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯔꯥꯏꯅ ꯌꯦꯡꯖꯁꯅꯤ ꯑꯁ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯨ ꯑꯩꯅꯦ ꯄꯦꯜꯂꯦꯗ ꯏꯃꯥ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯏꯃꯨꯡ ꯆꯪꯂꯣꯏ ꯉꯁꯤꯗꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯄꯥꯜ ꯑꯁꯤꯗ ꯌꯥꯔꯦꯛꯂꯒꯦ ꯏꯃꯥ ꯍꯥꯎꯅꯦ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯆꯥ ꯑꯩꯁꯤ ꯃꯤꯅꯤꯅꯦ ꯏꯀꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯥꯗꯨꯅ ꯆꯠꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯪꯕꯨ ꯁꯦꯝꯖꯤꯟꯕ ꯃꯅꯦꯝ ꯑꯩꯕు ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯌꯣꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯕꯗꯗꯤ ꯅꯪ ꯀꯩꯁꯨ ꯏꯀꯥꯏꯔꯝꯂꯣꯏꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕ ꯋꯥꯅꯤꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯂꯣꯏ ꯅꯪꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯡꯁꯦꯝ ꯍꯦꯛ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯅꯃꯥꯏꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯔꯔꯣꯏꯗꯕꯅꯤ ꯑꯁ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯃꯤ ꯃꯥꯡꯗ ꯑꯩ ꯏꯀꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯁꯤꯡꯉꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯃꯨꯡꯗ ꯆꯪꯉꯨ ꯂꯥꯛꯑꯣ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯃꯥꯕꯨ ꯅꯝꯗꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯅꯤ ꯁꯨꯃꯥꯡꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯔꯨꯕꯤꯅ ꯁꯥꯎꯅꯤꯡꯅ ꯃꯅꯦꯝꯕꯨ ꯀꯧꯏ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯁꯨꯃꯥꯡꯗ ꯅꯪꯅ ꯉꯔꯥꯡ ꯆꯦꯈꯥꯏꯔꯝꯂꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯣ ꯂꯥꯎ ꯁꯤꯕꯨ ꯀꯅꯥꯅ ꯁꯤꯠ ꯁꯦꯡꯗꯦ ꯍꯥꯏꯗꯅ ꯁꯤꯕꯨ ꯊꯝꯃꯤꯅꯣꯕ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯅꯨꯕꯤ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯅ ꯂꯩꯕ ꯁꯥꯏ ꯍꯧꯒꯠꯂꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝꯅ ꯂꯥꯎꯏ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯍꯧꯔꯗꯨꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯇꯔꯨꯕꯤꯅ ꯍꯥꯏ ꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯀꯔꯤꯒꯤ ꯑꯩꯗꯤ ꯂꯣꯏꯁꯤꯟꯗꯣꯏꯕ ꯀꯩꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯆꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕꯕꯣ ꯑꯁ ꯈꯣꯏꯗꯧꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ ꯑꯩ ꯈꯪꯗꯦ ꯂꯣꯏꯁꯤꯜꯂꯨ ꯀꯩꯅꯣ ꯆꯥꯏꯔꯗꯤ ꯅꯪ ꯃꯧ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯇꯔꯨꯕꯤ ꯃꯅꯦꯝꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯥꯝꯅ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯥ ꯀꯩꯅꯣꯝꯃ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯇꯧꯔꯤꯗ ꯈꯗꯥꯡꯒꯤ ꯁꯤꯠꯄꯁꯤꯕꯣ ꯁꯤꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯃꯥꯏ ꯐꯦꯠ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯟꯗꯛ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯇꯧꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯆꯥ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯅꯕ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯊꯪ ꯇꯧꯗꯨꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯁꯥꯎꯍꯟꯕ ꯌꯥꯕ ꯁꯥꯎꯍꯜꯂꯝꯃꯤ ꯇꯔꯨꯕꯤꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯌꯨꯝ ꯑꯁꯤꯗꯤ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯍꯧꯒꯠꯂꯒ ꯏꯄꯥꯝꯗ ꯊꯣꯛ ꯆꯠꯂꯒ ꯂꯩꯈꯤꯅꯤꯀꯣ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯅꯄꯥꯝ ꯆꯠꯇꯣꯏꯕ ꯅꯣꯏꯅ ꯃꯥꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯍꯥꯏꯕꯒꯤ ꯀꯩꯕꯨ ꯀꯥꯟꯅꯕ ꯐꯪꯂꯤꯕꯒꯦ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯤꯕꯁꯤꯅꯤ ꯉꯁꯤꯁꯨ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯩꯅꯦꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯇꯔꯨꯕꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯁꯨꯝ ꯈꯜꯂꯒ ꯉꯛꯂꯤꯕꯅꯤ ꯍꯥꯟꯅꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯁꯤꯅꯤ ꯅꯣꯏꯅ ꯃꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯑꯩꯕꯨ ꯇꯥꯟꯈꯤꯅꯕ ꯊꯧꯑꯣꯡꯅꯦꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯨꯅꯤ ꯅꯣꯏ ꯅꯃꯥꯁꯅ ꯄꯥꯝꯂꯤꯕꯁꯦ ꯌꯥꯔꯣꯏꯍꯦ ꯅꯪꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤꯒꯦ ꯅꯣꯏ ꯅꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯐꯨꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯩꯗꯤ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯎꯄꯨ ꯐꯥꯛꯇꯨꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯃꯄꯥꯆꯥꯅ ꯇꯔꯨꯕꯤꯅ ꯍꯦꯛ ꯎꯏ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯃꯤꯒꯤ ꯎꯄꯨ ꯐꯥꯛꯂꯒ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯅꯣ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ
ꯀꯩꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯅꯥꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅꯦ ꯏꯃꯧꯒꯤ ꯐꯤ ꯐꯖꯕ ꯑꯝꯇꯪ ꯂꯧꯒꯦ ꯍꯥꯏꯅ ꯊꯤꯕꯅꯤ, ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ? ꯀꯔꯤ ꯐꯤ ꯀꯥꯏꯅ? ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯂꯦ, ꯐꯅꯗꯤ ꯉꯥꯡꯕꯅꯤ, ꯊꯑꯣꯏꯅ ꯇꯧꯒꯦ ꯇꯧꯕ ꯃꯤ ꯌꯥꯎꯔꯤꯌꯦ. ꯅꯁꯝꯗ ꯐꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯡꯊꯣꯛꯂꯛꯑꯣ. ꯀꯔꯤ? ꯅꯪꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯗꯣꯏꯕ? ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯠ ꯆꯤꯡꯊꯣꯛꯏ. ꯏꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯊꯧ ꯂꯩꯇꯦ, ꯌꯦꯡꯉꯨ ꯃꯁꯤ ꯎꯁꯤꯠꯇꯕ ꯃꯤ ꯌꯥꯎꯔꯤꯌꯦ. ꯏꯃꯥꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯌꯥꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯤ ꯌꯥꯎꯔꯤꯕ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏ. ꯁꯅꯥꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯅꯩ. ꯃꯅꯦꯝ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯩ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯦꯝꯕꯗ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ ꯍꯦꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯡꯌꯥꯗ ꯅꯨꯄꯥ ꯑꯃ ꯎꯅꯗꯨꯅ ꯂꯩꯍꯧꯕꯗꯣ. ꯀꯔꯤ ꯍꯥꯏꯕꯒꯦ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯏꯅꯦ ꯈꯣꯏꯗꯤ ꯎꯕ 2-3 ꯁꯨꯔꯦ. ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯏꯅꯦ ꯈꯣꯏꯗꯤ ꯃꯤꯠ ꯌꯥꯝꯅ ꯅꯥꯏꯀꯣ. ꯍꯦꯝꯕ ꯌꯥꯝ ꯁꯥꯎꯅ, ꯏꯅꯦ ꯆꯤꯡꯌꯥꯗ ꯍꯥꯏꯕ? ꯍꯣꯏ ꯈꯔ ꯑꯝꯇ ꯐꯨꯔꯒ ꯋꯥꯔꯛꯎꯀꯣ. ꯍꯦꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯂꯤ. ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩ, ꯀꯩꯗꯧꯅꯤ ꯅꯪꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯒ ꯅꯅꯦꯝꯃ ꯍꯥꯏꯔꯤ ꯌꯦꯡꯉꯨ, ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯤꯗꯨꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯀꯣꯛ ꯈꯪꯅꯔꯒ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯂꯒ ꯂꯣꯏꯔꯦ. ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯔꯨꯕꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯃꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯦ. ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯟꯅ ꯎꯅꯔꯦ. ꯂꯩꯔꯤꯕ ꯆꯤꯡꯌꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤ. ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ. ꯊꯥꯐꯩꯖꯥꯎ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯌꯨꯀꯣ. ꯍꯦꯝꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯀꯟꯗꯨꯅ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ? ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯔꯣꯏ ꯍꯥꯏꯅ ꯅꯪꯒꯤꯁꯤ ꯇꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ. ꯇꯔꯨꯕꯤ ꯃꯁꯥꯗꯨ ꯄꯣꯝꯂꯤ, ꯅꯥꯕꯅ ꯀꯞꯄꯁꯨ ꯀꯞꯂꯤ. ꯁꯅꯥꯇꯣꯝꯕꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯂꯤ. ꯏꯃꯨꯡꯗꯅꯤ ꯍꯦꯝꯕꯅ ꯍꯥꯏ, ꯅꯪ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ? ꯅꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ? ꯑꯩ ꯂꯥꯟꯅꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ. ꯀꯔꯤ ꯂꯥꯟꯕ? ꯑꯁꯨꯛ ꯂꯝꯆꯠ ꯃꯣꯠꯄ? ꯑꯩ ꯂꯥꯟꯖꯔꯦ. ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ. ꯇꯔꯨꯕꯤ ꯀꯣꯟꯅ ꯊꯪꯗ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯧ ꯑꯣꯏꯔꯕꯤ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯇꯁꯦꯡꯅ ꯂꯥꯜꯂꯝꯂꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯛꯂꯦ. ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯂꯨꯅ ꯅꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ.